ngasi February ki tang 13 thangjina mina sida Sanaleipak pause singna fongliba maroiba pausing patokna khanganjari Suresh Kumar sakhangdaba singna furamlaba tungda police na popular phadana batanari Lanjanrakpo Myanmar masa sing Manipur da sangsapam pibinaba CM da haijakre Mapalamda soina khundariba Manipuri sing atopana laksaba yaroi CM Mahiroi singna sang naina ibigi hainabi thamgadabani irabanta Popi pabi singdagi kani loklamba ani yauna ahum phare Dira Singha Thakur recommend tawkre Manipur State Kala Academy gi Yakai Matoi Suba Sumang Lila Festival hodokre Manipur da puthokpa asa athaki makumda maitei mek na sauna thagadabani Nupi ama drug kg 5 gonana phare San Kolu haiba apel handokadabani Pauna kaithelda yum ama maina sakre Health Center da thabak tawbiriba sing miyamda afaba makhalgi ana layeng khudong sal PC Sabam Ranjan Sustainable Development Goal lising ani kuntragi matangda khanani yakre Lenga ki scheme sing manung hansan leiba khunja singda khanghan ba changi Tara You legalize tawgi mayokta wakat mi pamkre Zelensky gi Europe khongset ki nongan mada paksena missile attack tarok le haina Ukraine na phongdokre Uttar Pradesh na leiba ki saukhat pada inot piri Modi Turkey Syria yoahabada siba lising kungini thoi henkre ate akai makhadagi angang sing hengna lauthokre PM gi warol da maroi ba wahang sing paukom pide Mapungoy pao sandok na pizari February 4 gi numidangda masakhangdaba singna Bharatiya Janata Party gi Wangangloi M Suresh Kumar bu phurambagi thodo Youth Congress Committee gi President Ningthojam Popila bu phanana ba police na koithi thiri Police ki thawong adubu yaningdaba phongdoktuna Fayeng apunba maira paibi sinduna wakat mipam sathakre Popila da siriba maral yaba ngamloi Popular Fana Bohot Naba Yabangam Loy Haina, Miam the Kolau Laukri. Narang Namidang Toki Boto Atugi Matanga, Popular Gimasenupi, Marklet Ningthosam Nahai. How Kiba February Nipangi Namidanga, Mahaki Mabum Popular. Asi, TV Senel Magi, the discussion hour the Saruk Yaraba Matunda, Mioi Karana. Sing Laga Funa Bohot Nabagita Ong Topadagi, Namidang Adu, Police Nescotoraga Yum the Tinbiraki. Madugi Matunda, Narang Amuk, Todo Adugi Matanga. Mamanaba kharaga thodo adugi matangda report pinaba satpada FIR panbiu haibiyakide adubu ngarang numidang pung 10 makhairom tabada yamlaba police ki kangbu ama lakhi makoina kari thodok leibage haibada popular mioi kharana furamba thodok leibadagi mahak faba lakpani maduda thodok adu pung kaya da thokpano hangbada pung mapalom tabada thokpani hairakpani Police ki paukum adu tabada matam adudagi mahak haibadi popular mayumda angang lairik taktuna lei loinana imungde ibok yamna kanna naribana akaibe thokadaba thodok sing thoan biganu haijaki adabu police na madu tabiduna imungda nupi singi kada nupa police phawbana sanglaga thi humbagi thabak sathaba amasung aki tujungba pokpo yaba thaong kya sathaki lakliba aduda nupi police amata yarkhide police na popular puthokna wakanna taksinki yumgi maning mayada video namki Loinana wa haibadasu tatita hoina doramba si pende Police ki thawong adu da pakat kiduna na aduna leiriba ibo ki phibam wakal ta adana leire maram asina Chief Minister na masida akan mam yengsang biu achum aran mek sengna khangdok na buhana biu haire khongjang adu da saruk yakiba fayeng apun ba maira paibi ki president angam ongpi Tomalai Devi na hai Ningthojam Popila maral lei leite khangdana hektamak police na koitan tanaba si laibak thibani Wafam khara phongdok lubagi damak popular bu phuna bu hotnaba aduga haujina amuk maral season laga phana bu hotnaba yaningde haina phongdoki Myanmar gi tangdu leita da ba phibam asina
maram oiduna Manipur romta lanjanarakpa miyoising adubu fazin punsinduna thambibagi mohutta patam kharagi oina sangjapam pibiu haina Kuki ki tongan lupsingi president punna khuyek piba memorandum ama Manipur gi Chief Minister N Birendra Pisinkhre Hill Tribe Council More ki president Victor Limthang Kuki Rumen Kuki Women Union and Human Rights More ki president Romila Mati Kuki Station Organization More Block ki president Lar Risang Mar More Youth Club ki president Philip K Khongsai amasung Kuki Khanglai Lupki More ki president Thangzangam Haukipna punna khuyek piduna tha asigi nipan da pisin khiba memorandum aduna hai leba asigi lo ngakna satpa citizen amo oiba maramna laingakna paikhalakpa thabak thorom singda ayat apan piba amadi thabak thorom paikhatpagi pangal leite adum oinamak Myanmar gi tangdu leita da pibam asina maram oiduna lebak aduda leiba masa masagi mayumda leiba yadaduna mathwai hingnabagi damakta Manipur romda sansilakuna sangjapam lawduna leiriba miyoising tha sigi kunga taretagi phau punbagi thabak chathari Manipur gi wangmada khundariba Manipuri sing atopa state ki miyoisingna usit thawoidaba amadi hanthana yengba yahaloi makhoigi damakta Manipur laigak leiri haina Chief Minister N Birendra phongdokre Tripura West Agartala da leiba Basic Training Center ground Tripura Manipuri Development Demand Committee na sinduna pangthokpa Tripura Manipuri Convention 2023 da wangang laduna Chief Minister N Birendra hai haugalakliba mirolna puwari khangba ngamloi Tripura ga Manipuri singa leinariba puwari gi mari asi Tripura laingak amasung haugalakliba naha singda khanghanba mathau tai Tripura gi ningthauna Manipur gi ningol sing laukhibagi wari Manipur gi ningthauna awawa tawa matamda Tripura gi ningthauna mateng pangkhiba amasung Tripura gi ningthauna awawa taba matamda Manipur gi ningthauna mateng pangkhibagi wari nahona ningsingba tai asigumna wari symbol asi aikhoina haidrabadi kanana su khangloi mahakna hai aikhoina puwari khangdabana miyoi kanglup amadi India bu loilam lengak oina khudum zalamba British bu latlaga thamlaga India bu ningtamhanna bu hotnaramba Netaji Subhash Chandra Bose na thairaga thamlibani Popi pambidagi kani loklamba ani yauna ahum phare Lainga ki war on drugs ki manung sanna Technopal Police Station ki team amana chathaba drive da district asigi manung sanba ti bolchang singsang napom gi ekar 35 rom pak zawba lamda tharamba punna lupa crore amaga lak yankhai rom gi kani kilogram samaga yankhai rom puthokadaba popi pambi sing yanthatuna manghan baga loinana popi pambi sing adu thabada senaba napi ani yauna miyoi ahum phare police ki phango pauna hai popi pambi yanthatpagi drive adu Technopal district ki police forest development official amadi masi police station gi nupi police personnel yawba temna ngarang ayuk pung 13 rom taw matamda sathakibani Tim aduna popi thari mafam adu sangsinba matamda nupi ani yauna miyoi mari popi mahidagi kani lokpagi thabak chatharamki police team adu ubada miyoi ani amadi jungle da sansinkibadagi phaba ngamkhidre nupi ani di phaba ngamki faraba nupi ani aduna wahang chathabada nupa amaga phaba ngamkibani faraba miyosing aduti ti boljang village tagi damkhoning haukip sahi nefuga manga mapuroiba laikhidraba thangkhojam haukip Masi police station gi manung sanba Tolen village dagi nemnai hing haukip sahi nefuga mari apokpa otkholum haukip makoi bu ahang pahong chathabada haidorokpadagi faraba nupa dogi maming ningthaujam jadumani singha sahi homfuga manga apokpa laikhidraba amujau kawi mahak Thawal district ki hairok police station konba salungpham mamang lekai dagini Faraba nupi ani adu wahang pahong chathabada ningthaujam jadumani hariba miyoi asina sel puthoklaga nemnai ling haukip hariba nupi asina popi pambi thabani makha taba lokhalakpa action da ningthaujam jadumani su mayumdagi ngasi ayuk pung 10 rom ta matamda phaba ngamkhibani hairi Technopal district ki police team na ngasi yanthatuna manghan khiba popi pambi sing adu chawrakna kesi samyang khairom gi opium lokadaba mafam oigani maram aduna ngasi amang ata thawan kibagi matung saurakna lupa crore ama henbagi oigani
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯄ ꯑꯆꯥ ꯑꯊꯛꯀꯤ ꯃꯈꯨꯝꯗ ꯃꯩꯇꯩ ꯃꯌꯦꯛꯅ ꯆꯥꯎꯅ ꯊꯥꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯊꯦꯠꯄ ꯕꯦꯅꯔ, ꯁꯥꯏꯟꯕꯣꯔꯗ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯑꯆꯥ ꯑꯊꯛꯀꯤ ꯃꯊꯛꯇ ꯅꯞꯂꯤꯕ ꯂꯦꯕꯦꯜꯁꯤꯡꯗ ꯃꯩꯇꯩ ꯃꯌꯦꯛꯅ ꯆꯥꯎꯅ ꯊꯥꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯂꯥꯜ ꯑꯃꯗꯤ ꯐ꯭ꯂꯦꯛꯁ ꯀꯥꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯉꯁꯤ ꯃꯤꯂꯥꯜꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯂꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯣꯏꯕꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯃꯩꯇꯩ ꯏꯌꯦꯛ ꯏꯔꯣꯜ ꯂꯣꯏꯅ ꯁꯤꯂꯣꯟ ꯑꯄꯨꯟꯕ ꯃꯤꯂꯥꯟ ꯑꯃꯗꯤ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯥꯜ ꯑꯃꯗꯤ ꯐ꯭ꯂꯦꯛꯁ ꯀꯥꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈꯤꯕ ꯑꯗꯨꯗ ꯋꯥꯔꯦꯞ 3 ꯂꯧꯈꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 29ꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝ ꯈꯪꯍꯟꯅꯕ ꯊꯦꯠꯂꯤꯕ ꯕꯦꯅꯔ, ꯍꯣꯔꯗꯤꯡ, ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ, ꯁꯥꯏꯟꯕꯣꯔꯗ, ꯕ꯭ꯂꯦꯛꯗ꯭ꯔꯣꯞ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩ ꯃꯌꯦꯛꯅ ꯃꯀꯣꯛꯇ ꯆꯥꯎꯅ ꯍꯥꯏꯕꯗꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2ꯗꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯊꯥꯕ, ꯑꯅꯤꯁꯨꯕꯗ ꯉꯁꯤꯒꯤ ꯃꯤꯐꯝꯗ ꯂꯥꯍꯧꯗꯕ ꯐ꯭ꯂꯦꯛꯁ ꯀꯥꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯃꯤꯂꯥꯜ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯍꯧꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 28ꯗꯒꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯆꯥꯎꯅ ꯊꯥꯔꯛꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯂꯥꯜꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯖꯔꯛꯂꯕ ꯂꯣꯜ ꯃꯌꯦꯛ ꯆꯥꯎꯈꯠꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯃ ꯂꯩꯉꯥꯛꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯃꯅꯨꯡ ꯆꯟꯅꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯊꯕꯗ ꯅꯨꯄꯤ ꯑꯃ ꯃꯌꯥꯏ ꯀꯥꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 5.115ꯒ ꯀꯣꯟꯅꯅ ꯁꯨꯒꯨꯅꯨꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯕ ꯂꯝꯕꯤꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯐꯥꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯐꯥꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯥꯜꯍꯣꯏꯍꯤꯡ ꯕꯥꯏꯇꯦ, ꯆꯍꯤ 94, ꯃꯄꯨꯔꯣꯏꯕ ꯄꯥꯎꯈꯣꯂꯥꯜ ꯋꯥꯏꯇꯦ ꯀꯧꯏ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯇꯤ ꯂꯥꯏꯂꯣꯏꯐꯥꯡꯗꯒꯤꯅꯤ꯫ ꯁꯟ ꯀꯣꯜꯂꯨ ꯍꯥꯏꯕꯒꯤ ꯑꯥꯄꯤꯜ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯇ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯒꯤ ꯆꯠꯅꯕꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯨꯡꯁꯤꯅꯕ ꯃꯤꯑꯣꯏꯁꯤꯡ ꯀꯣꯟꯕꯒꯤ ꯃꯍꯨꯠꯇ ꯁꯟ ꯑꯣꯏꯅ ꯀꯣꯜꯂꯨ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯦꯅꯤꯃꯦꯜ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯅ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯕꯣꯔꯗ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S.K. ꯗꯠꯇꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯅꯥꯂꯩꯄꯥꯛ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯂꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯃꯦꯠꯄꯤꯌꯨ꯫